बिस्मिल्लाहिर्रहमानिर्रहीम। हिकायत साहबा हज़रत अमर बिन जमुह न शहीद ओइजनिंगबा। हज़रत अमर बिन जमुह मखोंग तेकपा मिसक अमनी। महाकी मचानुपा मरी लेरम्मी। अयाम्बा मतमदा महाक हुजूर सल्लल्लाहु अलैहि वसल्लम की सेवादा लेरम्मी। अदुगा लानफम खुदिंगमक्तसु सरुक यारम्मी। उहुद के लांदसु महाक यावबा पामलम्मी। मदुदा महाकना हाइकी अꯩꯒꯤ ꯏꯆꯥ ꯃꯈꯩꯅ ꯖꯟꯅꯠꯇ ꯆꯠꯄ ꯑꯗꯨꯒ ꯑꯩꯅ ꯂꯩꯍꯧꯕ ꯍꯥꯏꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯐꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯑꯁꯨꯝꯅ ꯀꯔꯦꯝꯅꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯂꯥꯟꯗꯒꯤ ꯆꯦꯜꯂꯛꯀꯗꯕ ꯑꯗꯨ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯎꯕ ꯐꯪꯂꯦꯗꯣ꯫ ꯃꯁꯤ ꯍꯦꯛ ꯇꯥꯕꯗ ꯑꯃꯔꯅ ꯊꯥꯡꯁꯥꯡ ꯄꯥꯏꯔꯗꯨꯅ ꯃꯃꯥꯏ ꯀꯤꯕ꯭ꯂꯥ ꯑꯣꯜꯂꯒ ꯗꯨઆ ꯇꯧꯔꯝꯃꯤ꯫ ꯑꯜꯂꯥꯍꯨꯝꯃ ꯂꯥ ꯇꯨꯔද්ꯗꯅꯤ ꯏꯂꯥ ꯑꯍꯂꯤ꯫ ꯍꯦ ꯑꯜꯂꯥꯍ, ꯑꯩꯕꯨ ꯑꯩꯒꯤ ꯏꯇꯨ ꯏꯆꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯍꯟꯕꯤꯔꯛꯂꯒꯅꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ अल्लाह नबी सल्लल्लाहु अलैहि वसल्लम की मनाक्ता चलम्मी अमसुंग महाक मखोंग अतेकपा असिगा जन्नत यौरगा कोइना चच्चबा पामी हाइना हाइजरम्मी। अल्लाह की नबी अथोइबना हाइबिरम्मी नहाकपु अल्लाहना उपाय लेजदबा अमा ओइहनबिरे मरम अदुना नहाकना चत्तबदा करिसु अकाइबा लैते। अदु फावबदा महाके अपाम्बा अदु अमुक्का हेन्ना फोंदोक्लम्मी। मदुदा अल्लाह की नबी अथोइबना अयाबा याथंग पिबिरम्मी। अबू तलहा रदियल्लाहु अन्हु नहाय अइना अमर बिन जमुहबु लान अदुदा मुक्तन चटपा उइ अदुगा खुदागी कसम अइ जन्नत चटपा पामी हाइना हाइबसु ताइ। महाकी मचानुपा अमसु महाकी मतुंग इंदुना कोइचेन चेनजरम्मी। मपा मचा अनिमक्ना कन्ना लान्थेंगनजरम्मी अमसुंग अनिमक शहीद ओइखिरम्मी। महाकी नुपीना महाकी मवा मपुरोइबा अमदि मचानुपाबु दफन तौनबगिदमक उट अमदा हापलगा मदीनागी माइकैरोमदा पुरक्लिङैदा उट अदु कुंथखिरम्मी। यामना कन्ना होटनरगा उट अदु हौगतहन्दुना मदीनारोमदा पुननबा होटनरम्मी। तौइगुमसुंग उट अदुना उहुद की माइकैरोमदा माइ लैसिन्दुना लैखिरम्मी। अल्लाह की नबी सल्लल्लाहु अलैहि वसल्लम दा उट की थौदौ असी हंगचरम्मी। अल्लाह की नबी अथोइबना ताकपिरम्मी उट असिदा मसिमक हुकुम तौख्रबनी। अमर रदियल्लाहु अन्हुना लान चलमदायदा करी हैरम्बगे। अमर की नुपीना हंगचै अमर रदियल्लाहु अन्हुना लान चलमदायदा ममाई किबला ओलगा दुआ असी तौखी। अल्लाहुम्मा ला तुरद्दनी इला अहली तारगा हुजूरना ताकपीखी मरम अदुननी उट अदुना मफम अदुदगी लेंगु चलु हाइबा याद्रिबा अदु। कानबा जन्नत पु पाम्बा हाइबा असी मसिबु कौई अल्लाह अमसुंग रसूलबु नुंसीबा हाइबा अदुसु मसिबु कौई। मसिदगिनी सहाबासिंगना अवांग अवांग बथाक यौख्रिबा अमसुंग मखोइगी अपाम्बा अदु सीरबा फावबदसु अदुम ओइना लैखी। फनयामना कन्ना होनरबा फावबदा उट अदु कुंथखिबा नत्रगा उहुद की माइकैरोमदा ममाइ ओनबा नत्तना उपाय लैखिदे। फजाइल नमाज अनीसुबा फसल जमाअत थदोकपगी आजाब की बयान। अल्लाह ताला मपु महाकना महाकी यथंग इनबगिदमक मना पिबिगनी हाइना वादा वसक तौबिरिबा अदुगुमना यथंग इनदबगिदमकसु चैराक पिननबा वार्निंग पिरी। यथंग इनजबगिदमक ngमखै लैतना मना पिबिगनी हाइना वसक पिरिबा सिमकसु महाकी अचौबा थौजाल अमनी। थंगै सेंगबमक मनाय अमा ओइबगिदमक्तदि सुमनगी चैराकतमक फमम थोई। मरमदि मनायसिंगिदमक्तदि यथंग इनबा हाइबा असी तंगाइ फद्रबा मथौ अमनी। मदुगिदमक मना प्राइज फंगफम थोक्ते अदुगा यथंग इनदबगिदमक्तदि दंदी मयाम अम पिरबसु मतिक चाइ। मरमदि मपुगी यथंग इनदबा हाइबा असिदगी अमुक हेन्ना चावबा मराल करी लैरी। मसिगिदमक टॉप टॉप वार्निंग पीबगी मथौसु ताद्रबनी। अदुमकपु अल्लाह अमसुंग महाके रसूल सल्लल्लाहु अलैहि वसल्लमना नुंसीबीबदगी मखल मथेल कयागे वार्निंग पीबीदुना यथंग इनदबगी खुदोंगथीबसिंग अदु तोंगान तोंगाना ताकपिरमले। मसिदसु अैखोना भाब ताहौद्रबदी अैखोइगे लाइबक थीबनी। अल्लाह की रसूल सल्लल्लाहु अलैहि वसल्लम नाइदोकपिरम्मी कनागुम्बना अजान की खोंजेल तारगा उजर लेतना नमाज सोनबा चत्रबदी मयुमदा सोलबदी महाके नमाज अदु कबूल ओइदे। मरुपसिंगना हंगी उजर हाइबदी करिनो। अल्लाह की रसूल सल्लल्लाहु अलैहि वसल्लम ना पाउकुम पिरखी अनाबा नत्रगा अकीबा। कानबा कबूल ओइदे हाइबगी अर्थदि असिनी नमाज अदुगिदमक्ता अल्लाहगी माइकैदगी पिनबिरकदबा प्राइज अमसुंग सवाब फंगलरोइ। अदुमकपु महाकी जिम्मादा लेरंबा फरज अदुदि कोख्रगनी। अतोपा हदीसिंगदा नमाज ओइदे हाइरिबा अदुगी अर्थसु मसिमकनी।
ꯃꯔꯝꯗꯤ ꯅꯃꯥꯖ ꯑꯣꯏꯈ꯭ꯔꯕꯁꯨ ꯐꯪꯐꯝ ꯊꯣꯛꯄ ꯁꯋꯥꯕ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯖꯁꯤꯡ ꯐꯪꯂꯔꯣꯏꯗꯕ ꯅꯃꯥꯖ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯨꯛ ꯀꯥꯟꯅꯈꯤꯒꯅꯤ? ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯐꯔꯖ ꯑꯗꯨꯃꯛꯇꯤ ꯀꯣꯛꯂꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯝ ꯑꯕꯨ ꯍꯅꯤꯐꯥꯒꯤ ꯃꯣꯠꯅꯤ꯫ ꯑꯇꯣꯞꯄ ꯁꯍꯥꯕꯥ ꯑꯃꯁꯨꯡ ꯇꯥꯕꯤꯏꯟꯒꯤ ꯖꯃꯥꯑꯠ ꯑꯃꯅꯗꯤ ꯎꯖꯔ ꯂꯩꯇꯅ ꯖꯃꯥꯑꯠ ꯊꯥꯗꯣꯛꯄ ꯍꯔꯥꯝꯅꯤ ꯑꯗꯨꯒ ꯖꯃꯥꯑꯠꯇ ꯁꯣꯟꯕ ꯐꯔꯖꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯥꯂꯤꯝ ꯃꯌꯥꯝ ꯑꯃꯅ ꯅꯃꯥꯖ ꯑꯗꯨ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏ ꯐꯥꯎꯕ ꯍꯥꯏꯔꯤ꯫ ꯍꯅꯐꯤ ꯃꯖꯍꯕꯇ ꯅꯃꯥꯖꯃꯛꯇꯤ ꯑꯣꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯖꯃꯥꯑꯠ ꯊꯥꯗꯣꯛꯄꯒꯤ ꯃꯔꯥꯜꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯐꯖꯥꯏꯜ ꯇꯕ꯭ꯂꯤꯒ ꯑꯃꯁꯨꯡ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯤꯑꯣꯏꯕꯁꯤꯡꯗ ꯇꯠꯇꯅ ꯄꯥꯎꯇꯥꯛ ꯄꯤꯌꯨ꯫ ꯃꯔꯝꯗꯤ ꯄꯥꯎꯇꯥꯛ ꯄꯤꯕ ꯑꯁꯤꯅ ꯏꯃꯥꯟ ꯂꯩꯕꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯃꯣꯃꯤꯟꯒꯤ ꯊꯥꯛꯇ ꯆꯪꯂꯛꯄ ꯌꯥꯏ꯫ ꯍꯧꯖꯤꯛꯀꯥꯟ ꯑꯁꯤꯗ ꯋꯥꯑꯖ ꯑꯃꯁꯨꯡ ꯅꯁꯤꯍꯠ ꯃꯔꯝ ꯆꯥꯅ ꯇꯧꯗ꯭ꯔꯦ꯫ ꯑꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡ ꯍꯩꯕ ꯎꯠꯂꯒ ꯇꯥꯔꯤꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯇꯔꯐꯇ ꯑꯣꯟꯁꯤꯜꯂꯛꯅꯅꯕ ꯑꯃꯁꯨꯡ ꯊꯥꯒꯠꯄꯤꯅꯅꯕ ꯑꯁꯥ ꯇꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯌꯥꯊꯪꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯤꯑꯣꯏꯕꯕꯨ ꯃꯥꯒꯤ ꯇꯔꯐꯇ ꯆꯤꯡꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯉꯥꯡꯒꯤ ꯍꯩꯁꯤꯡꯕ ꯇꯝꯂꯕꯗꯤ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯏꯕꯥꯗꯠ ꯐꯔꯖ ꯅꯐꯜꯅꯆꯤꯡꯕ ꯑꯃꯠꯇ ꯀꯕꯨꯜ ꯇꯧꯔꯣꯏ꯫ ꯐꯖꯥꯏꯜ ꯖꯤꯀꯔ ꯑꯥꯗꯝꯅ ꯇꯝꯖꯍꯧꯔꯦ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯂꯤꯃꯥ ꯈꯔ ꯃꯗꯨ ꯍꯥꯏꯔꯒ ꯇꯧꯕꯥ ꯇꯧꯖꯕꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯆꯥꯟꯕꯤꯈꯤ꯫ ꯑꯁꯦꯡꯕꯃꯛꯁꯨ ꯃꯍꯥꯛꯇꯤ ꯇꯧꯕꯥ ꯌꯥꯝꯅ ꯀꯕꯨꯜ ꯇꯧꯕꯤꯕ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯃꯄꯨꯅꯤ꯫ ꯀꯥꯟꯅꯕ ꯀꯂꯤꯃꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯍꯗꯤꯁ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯏ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯂꯤꯃꯥ ꯈꯔꯗꯤ ꯑꯁꯤꯅꯤ: ꯂꯥ ꯏꯂꯥꯍ ꯏꯜꯂꯥ ꯑꯟꯇ ꯁꯨꯕꯍꯥꯅꯀ ꯋꯕꯤꯍꯝꯗꯤꯀ ꯔബ്ꯕꯤ ꯑꯃꯤꯜꯇꯨ ꯁꯨꯑꯟ وظلمت نفسي فاغفر لي إنك أنت خير الغافرين. لا إله إلا أنت سبحانك وبحمد ربي عملت سوءا وظلمت نفسي فارحمني إنك أنت أرحم الراحمين. لا إله إلا أنت سبحانك وبحمدك ربي عملت سوءا وظلمت نفسي فتوب علي إنك أنت التواب الرحيم. ꯀꯅꯥꯒꯨꯝꯕꯅ ꯅꯦꯀꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯕꯗꯤ ꯁꯋꯥꯕ 10 ꯐꯪꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗꯤ ꯐꯠꯇꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯖꯥ ꯈꯛꯇ ꯐꯪꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯤꯡꯁꯥ ꯇꯧꯔꯣꯏ꯫ ꯐꯖꯥꯏꯜ ꯀꯨꯔꯑꯥꯟ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯅꯕꯤꯁꯤꯡꯒꯤ ꯃꯍꯩ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯀꯨꯔꯑꯥꯟ ꯁꯣꯟꯕꯤꯌꯨ꯫ ꯉꯝꯖꯔꯤꯕ ꯃꯈꯩ ꯃꯤꯡꯆꯠ ꯂꯧꯕꯤꯌꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯣꯝ ꯐꯖꯕ ꯂꯝꯆꯠꯇ ꯊꯋꯥꯏ ꯀꯠꯀꯦ ꯇꯌꯥꯔ ꯑꯣꯏꯔꯕꯗꯤ ꯇꯤꯂꯥꯋꯠ ꯌꯥꯝꯅ ꯇꯧꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡ ꯁꯤꯝꯂꯥ ꯑꯃꯁꯨꯡ ꯃꯟꯁꯨꯔꯤꯒꯤ ꯆꯤꯡꯗꯣꯜꯗ ꯀꯣꯏꯔꯒ ꯄꯣꯊꯥꯖꯩ꯫ ꯆꯤꯡ ꯑꯃꯒꯤ ꯇꯨꯔꯗ ꯑꯗꯣꯝ ꯊꯋꯥꯏ ꯌꯥꯝꯅ ꯀꯠꯄ ꯉꯝꯂꯕꯗꯤ ꯀꯨꯔꯑꯥꯟ ꯄꯥꯛꯅ ꯃꯨꯁꯀꯒꯤ ꯆꯤꯡꯗꯣꯜꯁꯤꯡꯗ ꯑꯥꯂꯝ ꯄꯨꯝꯅꯃꯛꯅ ꯑꯋꯥꯕ ꯏꯄꯥꯛꯇ ꯇꯥꯎꯈ꯭ꯔꯕ ꯃꯇꯝꯗꯁꯨ ꯑꯗꯣꯝꯕꯨ ꯇꯨꯔ ꯇꯧꯍꯟꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯕꯨꯖꯨꯔꯒꯁꯤꯡꯒꯤ ꯑꯋꯥꯡꯕ ꯂꯤꯆꯠꯇ ꯌꯥꯎꯕ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯐꯜ ꯁꯣꯟꯕꯗ ꯃꯇꯝ ꯁꯪꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯨꯔꯑꯥꯟ ꯁꯔꯤꯐ ꯇꯝꯕ ꯑꯃꯁꯨꯡ ꯇꯝꯕꯤꯕꯅ ꯃꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯀꯅꯥꯒꯨꯝꯕ ꯗꯣꯛꯇꯔ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯂꯕꯗꯤ ꯁꯨꯔꯦ ꯐꯥꯇꯤꯍꯥꯗ ꯂꯩꯅꯥ ꯄꯨꯝꯅꯃꯛꯀꯤ ꯍꯤꯗꯥꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯁꯣꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯎꯔꯕꯗꯤ ꯃꯗꯨ ꯅꯈꯨꯠꯀꯤ ꯁꯛꯇꯤꯅ ꯊꯤꯡꯉꯨ꯫ ꯃꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯅꯆꯤꯟꯅ ꯊꯤꯡꯉꯨ꯫ ꯃꯁꯤ ꯐꯥꯎꯕꯒꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯕꯗꯤ ꯊꯃꯣꯏꯗ ꯐꯠꯇꯅ ꯈꯜꯂꯨ꯫ ꯃꯁꯤꯅ ꯏꯃꯥꯟꯒꯤ ꯑꯔꯣꯏꯕ ꯊꯥꯛꯅꯤ꯫ ꯑꯔꯣꯏꯕꯒꯤ ꯑꯁꯤꯅ ꯏꯃꯥꯟꯒꯤ ꯍꯟꯊꯈ꯭ꯔꯕ ꯊꯥꯛ ꯑꯣꯏꯕꯒꯨꯝꯅ ꯑꯍꯥꯟꯕ ꯊꯥꯛꯅ ꯃꯄꯨꯡ ꯐꯥꯕ ꯗꯥꯑꯋꯠ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯕ ꯏꯃꯥꯟ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯒꯤꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯟꯗꯣꯛꯅ ꯍꯖꯔꯠ ꯏꯕꯅ ꯃꯁꯎꯗꯀꯤ ꯍꯗꯤꯁꯇ ꯇꯥꯛꯄꯤꯔꯤ: ꯑꯜꯂꯥꯍꯀꯤ ꯀꯥꯅꯨꯟ ꯑꯃꯅꯤ ꯃꯗꯨꯗꯤ ꯅꯕꯤ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯕ ꯃꯤꯁꯤꯡꯒꯤ ꯖꯃꯥꯑꯠ ꯑꯃꯃꯝ ꯊꯅꯝꯂꯒ ꯗꯨꯅꯤꯌꯥꯗꯒꯤ ꯍꯟꯈꯤ꯫ ꯖꯃꯥꯑꯠ ꯑꯗꯨꯅ ꯅꯕꯤꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯤꯡꯍꯜꯂꯤ ꯑꯃꯁꯨꯡ ꯆꯞ ꯆꯥꯅ ꯅꯕꯤ ꯑꯗꯨꯒꯤ ꯌꯥꯊꯪ ꯏꯜꯂꯤ, ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯒꯤ ꯁꯔꯤꯑꯠꯄꯨ ꯅꯕꯤꯅ ꯊꯝꯂꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯃꯛ ꯀꯥꯏꯍꯟꯗꯅ ꯁꯦꯟꯅꯩ ꯑꯃꯁꯨꯡ ꯃꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯈꯦꯟꯅꯕ ꯂꯩꯍꯟꯗꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯐꯤꯇꯅꯥ ꯐꯁꯥꯗꯀꯤ ꯃꯇꯝ ꯂꯥꯛꯏ ꯑꯃꯁꯨꯡ ꯅꯕꯤꯅ ꯇꯥꯛꯄꯤꯔꯝꯕ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯕ ꯃꯤꯁꯤꯡ ꯄꯣꯛꯂꯛꯏ꯫
ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯆꯤꯟꯅ ꯑꯃ ꯍꯥꯏ ꯊꯕꯛꯅ ꯑꯃ ꯇꯧꯏ ꯑꯃꯁꯨꯡ ꯁꯔꯤꯑꯠꯅ ꯍꯨꯀꯨꯝ ꯄꯤꯗꯕ ꯁꯤꯟꯐꯝ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕꯅ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯁꯨꯟꯅꯠꯀꯤ ꯂꯝꯕꯤꯗ ꯈꯨꯠꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯕꯗꯤ ꯃꯍꯥꯛ ꯃꯨꯃꯤꯟꯅꯤ꯫ ꯃꯁꯤꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯃꯆꯤꯟꯅ ꯊꯤꯡꯂꯤꯕ ꯃꯤ ꯑꯗꯨꯁꯨ ꯑꯃꯁꯨꯡ ꯃꯁꯤꯕꯨꯁꯨ ꯉꯝꯖꯗꯕ ꯃꯤꯁꯤꯡꯅ ꯃꯊꯃꯣꯏꯒꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯂꯦꯡꯗ꯭ꯔꯕ ꯅꯤꯌꯠꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯃꯨꯃꯤꯟꯅꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯊꯥꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯏꯃꯥꯟꯒꯤ ꯗꯔꯖꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗ ꯏꯃꯥꯟꯒꯤ ꯉꯝꯈꯩ ꯂꯣꯏꯈ꯭ꯔꯦ꯫ ꯀꯦꯁꯦ ꯃꯔꯨ ꯑꯃ ꯐꯥꯎꯕꯒꯤ ꯏꯃꯥꯟ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯁꯨꯕꯍꯥꯅꯜꯂꯥꯍꯤ ꯋꯕꯤꯍꯝꯗꯤꯍꯤ ꯁꯨꯕꯍꯥꯅꯀꯜꯂꯥꯍꯨꯝꯃ ꯋꯕꯤꯍꯝದಿക أشهد أن لا إله إلا أنت أستغفرك وأتوب إليك. سبحان ربك رب العزة عما يصفون وسلام على المرسلين والحمد لله رب العالمين.